जय श्री कृष्ण। जय श्री कृष्ण चैतन्य प्रभु नित्यानंदन श्री अद्वैत गदाधर शिवासादि गौर भक्त वृंद। हरे कृष्णा 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 हरे हरे, हरे हरे राम 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 हरे हरे। जय जय ओम गम गणपते नमः। गणपति नखोई थबक मचामतंग पांथोकजबसिदा दना मखुंग फाना तहनबीनबा खुरुमजरी। जय ओम सरस्वती देवी माबुसु खुरुमजरी। अखोइना लारिक स्पिरिचुअलिटी की लारिक मैमसे सुम मथंग मथंग पाखलकबसिदा खंगननबा हेना थिजनदना पाखजबनी मसिदा मंगोल पिनबियु वाइना खुरुमजरी। अदुदी अखोइना गरुड़ पुराना से सुम मथंग मथंग पारकपदा ngarangna akhoi si leikidabagi adagi leitrakanदा chatlaga patal narak haitare ko patal narak se makhan lei adu leituda kari tawi kai do adu akhoi na khara nainakre makha tarakpasidana ne ngasigi sida chahi amagi matungda leigidabase chahi amagi matungda adugi amuk ibiri body se leigidraba matungdane mase oloigraba mai thagraba matungdane numit tarani se sisina morning tauba adagi adudaiduda yum sengde kaina koina hairido adugi numit tarani ama leyaba adudu asaucha kawe ado masigi matam sidadine ado matamduda si larik se iba kandadi moina machanupi se chungpan pandeko machanupa kanta palle aduna machanupa singse sisinane nomadane ma ahumlak irujagadaba aduga moise kano mit charoidaba ko mit sanga charoidaba adagidi moi tumbase makhada tumgadaba adagine sigi matam sidane sastra paba haitare ko larik paba aduga mayamda dan tawbase masi tawganu hai ko sinumit tarani manungsida adagi sam hatpase sibau hatkanu hai adagi adagi chabase chabasinane man haise clay gi vessel natragana manada chaw haiba haibadi hundokpa yaba pottu da chaw haiba chat aidi vessel use tawganu hai adagine nongmadine numit tarani gi manungsidane nongmadine pura fasting tawoina maina haiko adugane nungtigine pinda se leigidaba midugi magi thagadaba katkadaba pinda pinda katpaina amal leibane khoigi aduga tumsu sambor koba ma numihuni mangani ra thum tangdaba aduga nana tawge na haiba bo khoi khulagiraki mi singsinna di tawdre aidi khondramda idhoi bungo kano se IPC yamna lai ningi mana ningba lai se ekadasi chara hele aduga langphaida yam toy chale ma MSA kanogi sports ki kano ma maundai hapani ma chu yamna pamjaba adu ormane aduna adugi tawbanina mana pinda piba dagi ai adugi maron che ena yamna thamoida adun tarakpa pinda dan piba na amalai bado ramai onda su yawe aduga pinda dan sida kari tawdage kari sandona kamai thinni kaina adu magi thogalondo aina di laiba khara chumdaba haitare ai tamja hodre kaigi noida matamduda
ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯈꯔ ꯑꯣꯏꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯅꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨ ꯀꯤꯒꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯃꯣꯏ ꯃꯊꯛꯇꯒ ꯀ꯭ꯋꯥ ꯀꯩꯒꯨꯝꯕꯒ ꯍꯪꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯤꯖꯅ ꯇꯧꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅ ꯑꯩꯈꯣꯏ ꯏꯙꯧ ꯏꯕꯨꯡꯉꯣꯗꯨꯅ ꯆꯠꯂꯛꯄ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯇꯅꯤ ꯁꯤꯗ ꯄꯤꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯔꯗꯅ ꯇꯥꯖꯍꯧꯕ ꯑꯗꯨꯒ ꯋꯥꯔꯗꯇꯨꯒꯤ ꯃꯤꯅꯤꯡ ꯀꯔꯤ ꯀꯔꯥꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯈꯪꯕ ꯌꯥꯎꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯄꯤꯟꯗ ꯀꯠꯄ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯆꯥꯅꯅꯕ ꯀꯠꯄꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯤꯟꯗ ꯀꯠꯄꯁꯦ ꯁꯤ ꯅꯨꯡꯇꯤꯒꯤ ꯀꯠꯄꯗ ꯏꯁꯤꯡ ꯀꯠꯀꯗꯕꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯕ ꯃꯇꯨꯡꯁꯤꯗꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯏꯁꯦ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯕ ꯁꯦꯡꯗꯣꯛꯄ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯃꯣꯏꯅ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯔꯤ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯚꯤꯂꯦꯖꯁꯤꯒꯤ ꯃꯄꯥꯟꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯒꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯃꯁꯝꯁꯦ ꯀꯛꯑꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯀꯣꯏ ꯀꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣ ꯈꯨꯖꯤꯟ ꯀꯛꯑꯦ ꯑꯗꯒꯤꯗꯤ ꯕ꯭ꯔꯍꯃꯅ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗꯣ ꯑꯗꯨꯗꯨ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯁꯦꯡꯗꯣꯛꯄꯤꯔꯦ ꯑꯗꯒꯤ ꯁꯇ꯭ꯔꯤꯌꯥ ꯑꯃꯅ ꯑꯃꯨꯛ ꯁꯥ ꯑꯃ ꯁꯥꯁꯤꯅ ꯀꯦꯔꯤꯌꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯁꯒꯣꯜꯒꯨꯝꯕ ꯁꯟꯒꯨꯝꯕꯀꯣ ꯁꯤꯁꯦ ꯊꯦꯡꯉꯒ ꯊꯦꯡꯕ ꯋꯩꯁ꯭ꯌꯥꯅ ꯕ꯭ꯔꯤꯗꯜ ꯍꯥꯏꯗꯤ ꯁꯒꯣꯜꯒꯤ ꯀꯩꯅꯣꯗꯣ ꯕ꯭ꯔꯤꯗꯜ ꯇꯧꯕꯗꯣ ꯑꯗꯩ ꯁꯨꯗ꯭ꯔꯁꯤꯅ ꯆꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯊꯦꯡꯉꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤꯅ ꯃꯣꯏ ꯃꯀꯣꯛ ꯃꯔꯨ ꯀꯣꯛꯄꯁꯦ ꯁꯤꯁꯤꯅ ꯁꯧꯆꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯨꯒ ꯂꯨꯖꯔꯒ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯄꯗꯣ ꯑꯗꯨꯗꯨ ꯀꯩꯅꯣ ꯇꯧꯕꯀꯣ ꯃꯔꯨ ꯀꯣꯛꯑꯅꯤ ꯑꯗꯨꯅ ꯑꯗꯒꯤꯗꯤ ꯃꯔꯨ ꯀꯣꯛꯄꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯦ ꯁꯤꯒꯤꯅꯦ ꯁꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯅ ꯍꯟꯕ ꯆꯍꯤꯗ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯗꯨꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡ ꯀꯣ ꯑꯗꯨꯗꯨꯅ ꯑꯣꯏꯅ ꯃꯔꯨ ꯀꯣꯛꯅꯩꯌꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯥꯡꯕꯅꯦ ꯑꯋꯥꯕ ꯈꯥꯡꯕ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯃꯔꯨ ꯀꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯤꯟꯗꯁꯦ ꯀꯠꯄ ꯄꯤꯟꯗꯗꯥꯟ ꯑꯗꯣ ꯃꯣꯏꯅꯅꯦ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯗꯒꯤꯅꯦ ꯀꯩꯅꯣ ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯕ ꯅꯧꯅ ꯂꯩꯒꯗꯕꯅꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯃꯆꯥꯅꯨꯄꯥꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕ ꯃꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤꯅꯦꯕ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯃꯉꯣꯟꯗꯒꯤ ꯌꯪꯒꯔ ꯑꯣꯏꯕ ꯀꯣ ꯑꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯆꯥꯅꯨꯄꯥ ꯅꯠꯇꯕ ꯃꯉꯣꯟꯗꯒꯤ ꯌꯪꯒꯔ ꯑꯣꯏꯕꯁꯤꯅꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯑꯁꯧꯆꯥ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯔꯨꯖꯔꯒ ꯉꯥ ꯁꯥ ꯆꯥꯗꯅ ꯃꯥꯒꯤ ꯆꯥꯕ ꯀꯥꯟꯗ ꯃꯈꯥꯗ ꯇꯨꯝꯃꯒ ꯆꯥꯕ ꯀꯥꯟꯗꯅ ꯚꯦꯁꯦꯜꯗ ꯆꯥꯗꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯥꯏ ꯅꯤꯌꯣꯝꯗꯣ ꯉꯥꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯀꯠꯄ ꯌꯥꯏꯑꯕ ꯄꯤꯟꯗꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯠꯄꯤꯕ ꯃꯤꯁꯦ ꯁꯄꯤꯟꯗꯁ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯨꯒ ꯃꯁꯤꯁꯨ ꯀꯣꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯣꯏꯅ ꯏꯕꯤꯔꯛꯀꯅꯤ ꯑꯗꯣ ꯄꯤꯟꯗ ꯍꯥꯏꯅ ꯀꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯄꯤꯟꯗꯁꯦ ꯀꯠꯄ ꯀꯥꯟꯗ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯀꯣ ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯁꯤꯅꯅꯦ ꯃꯥꯒꯤ ꯃꯦꯁꯦꯟꯖꯔꯗꯣ ꯂꯥꯛꯏꯗꯅ ꯇꯣꯜꯁꯦ ꯂꯧꯕ ꯃꯣꯏꯒꯤꯗꯃꯛꯇ ꯈꯛꯇꯅꯦꯕ ꯑꯗꯒꯤ ꯑꯅꯤꯁꯨꯕꯁꯤꯅꯅꯦ ꯄ꯭ꯔꯦꯇꯥ ꯁꯤꯡꯒꯤ ꯀꯠꯂꯤꯅꯦꯕ ꯄ꯭ꯔꯦꯇꯥ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯄ꯭ꯔꯦꯇꯥ ꯍꯥꯏꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯣꯏꯒꯤ ꯊꯋꯥꯏꯁꯦ ꯁꯔꯨꯛ ꯊꯣꯛꯄ ꯑꯅꯤ ꯑꯃ ꯂꯦꯝꯃꯤꯗꯅ ꯑꯗꯨꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯁꯤꯅꯅꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯈꯛꯇꯪ ꯉꯥꯏꯔ ꯕꯣꯗꯤ ꯂꯩꯇ꯭ꯔꯦꯗꯅ
ꯑꯗꯨ ꯕꯣꯗꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯐꯤꯂꯤꯡ ꯑꯗꯨ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯦꯁꯇ꯭ꯔꯦꯜ ꯕꯣꯗꯤ ꯑꯗꯨ ꯕꯣꯗꯤ ꯀꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯑꯦꯛꯖꯦꯛꯇꯨꯗꯤ ꯁꯤꯗ ꯄꯟꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯀꯠꯄꯁꯤꯅꯅꯦ ꯃꯀꯣꯛ ꯁꯦꯝꯃꯦ ꯍꯥꯏꯕ ꯑꯅꯤꯁꯨꯕꯁꯤꯅ ꯃꯅꯥ ꯁꯦꯝꯃꯦ ꯑꯃꯥꯏ ꯇꯧꯗꯅ ꯃꯃꯤꯠ ꯁꯦꯝꯕ ꯃꯅꯥꯇꯣꯟ ꯁꯦꯝꯕ ꯑꯃꯥꯏ ꯇꯧꯔꯀꯥꯟꯗ ꯕꯣꯗꯤꯁꯦ ꯀꯝꯄ꯭ꯂꯤꯠ ꯇꯧꯋꯦ ꯍꯥꯏꯕ ꯀꯣ ꯑꯗꯨꯅ 12ꯅꯤ ꯁꯨꯕꯁꯤꯗ ꯁꯣꯔꯥꯠ ꯇꯧꯔꯦꯀꯣ ꯁ꯭ꯔꯥꯗꯥ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯁꯤꯅ ꯀꯩꯅꯣ ꯕꯨꯜ ꯂꯩꯗꯤ ꯏꯃꯥ ꯀꯩ ꯍꯥꯏ ꯁꯟ ꯅꯠꯇꯕꯗꯣ ꯀꯔꯤ ꯁꯟꯗꯪꯂꯣ ꯕꯨꯜ ꯑꯃ ꯑꯗꯨ ꯗꯣꯅꯦꯁꯟ ꯑꯃꯥꯏꯅ ꯄꯤꯅꯩ ꯍꯥꯏꯀꯣ ꯑꯗꯒꯤ ꯕ꯭ꯔꯤꯁꯣꯠ ꯁꯔꯒ ꯑꯗꯒꯤ ꯃꯥꯅꯅꯦ ꯂꯩꯈꯤꯗꯕ ꯃꯤꯁꯤꯅꯅꯦ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯊꯝꯖꯕ ꯃꯥꯒꯤ ꯄꯥꯝꯖꯕ ꯄꯣꯠ ꯆꯩꯁꯦ ꯁꯤꯁꯨ ꯀꯠꯂꯦꯕ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤꯒ ꯀꯠꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯗꯨꯏ ꯇꯥꯏꯞꯅꯦ ꯑꯗꯒꯤꯗꯤ ꯕ꯭ꯔꯍꯃꯅꯁꯤꯡꯁꯤ ꯀꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯄꯤꯖꯩꯌꯦꯕ ꯕ꯭ꯔꯍꯃꯅꯗ ꯄꯤꯖꯕꯁꯦ ꯃꯣꯏꯅ ꯆꯥꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯊꯋꯥꯏꯗꯨꯅ ꯑꯣꯏꯅ ꯄꯦꯟꯖꯕ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯂꯩꯒꯗꯕ ꯊꯋꯥꯏꯗꯨꯅ ꯑꯗꯩꯗ ꯕ꯭ꯔꯍꯃꯅ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯍꯥꯟꯕꯗꯗꯤ ꯂꯥꯏꯅ ꯁꯦꯝꯃꯛꯄꯅ ꯑꯃ ꯑꯗꯨꯒ ꯃꯤꯁꯤꯅ ꯑꯃꯨꯛ ꯀꯩꯀꯩ ꯇꯧꯔꯛꯑꯕꯅꯤꯅ ꯂꯥꯏꯁꯤꯡꯁꯤꯁꯨ ꯃꯊꯛꯇ ꯋꯥꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯀꯩꯅꯣꯝꯃ ꯈꯜꯂꯀꯥꯟ ꯇꯧꯔꯛꯄꯁꯦ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯟꯅ ꯇꯩꯅ ꯇꯧꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤꯅ ꯃꯣꯏꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯕꯇꯥꯔ ꯑꯃꯨꯛ ꯊꯥꯔꯛꯏꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯥꯍꯃꯟ ꯁꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯅ ꯃꯥꯁꯦ ꯀꯥꯁ ꯁꯤꯁꯇꯝ ꯂꯩꯔꯝꯃꯤꯗꯅ ꯑꯗꯣ ꯀꯥꯁ ꯁꯤꯁꯇꯝ ꯂꯩꯔꯝꯕꯁꯦ ꯀꯥꯁ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯅꯨꯡꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄ꯭ꯔꯚꯨꯄꯥꯗ ꯍꯣꯏ ꯏꯁꯀꯣꯟꯒꯤꯅ ꯃꯥꯅ ꯁꯦꯡꯅ ꯑꯗꯨ ꯍꯥꯏꯔꯝꯃꯦꯕ ꯑꯗꯒꯤ ꯄ꯭ꯔꯚꯨꯄꯥꯗ ꯍꯣꯏ ꯅꯠꯇꯕ ꯑꯇꯩꯁꯨ ꯑꯗꯩ ꯕꯨද්ධ ꯍꯣꯏꯒ ꯊꯥꯔꯛꯏꯁే ꯑꯗꯣ ꯁꯤꯒꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯣꯏ ꯌꯦꯠꯅꯕ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯕꯨ ꯕ꯭ꯔꯍꯃꯅ ꯍꯥꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯅꯪ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯃꯥꯒꯤꯅꯦ ꯕ꯭ꯔꯍꯃꯅ ꯑꯃꯒꯤ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯦꯟꯕ ꯃꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯕ꯭ꯔꯍꯃꯅ ꯕ꯭ꯔꯍ꯭ꯃ ꯃꯁꯛ ꯈꯪꯕ ꯃꯤꯗꯣ ꯑꯗꯨ ꯕ꯭ꯔꯥꯍꯃꯟ ꯀꯧꯋꯦꯕ ꯕ꯭ꯔꯍ꯭ꯃ ꯃꯁꯛ ꯈꯪꯗꯕ ꯕ꯭ꯔꯥꯍꯃꯅꯗꯤ ꯑꯣꯏꯅ ꯃꯅꯥꯛꯇꯒ ꯂꯩꯔꯨꯕ ꯕ꯭ꯔꯍ꯭ꯃ ꯃꯁꯛꯇꯤ ꯁꯨꯈꯪ ꯈꯪꯖꯗ꯭ꯔꯦ ꯕ꯭ꯔꯍꯃꯅ ꯑꯃꯅ ꯇꯧꯒꯗꯧꯕ ꯊꯕꯛꯇꯨꯁꯨ ꯇꯧꯗ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯗꯤ ꯕ꯭ꯔꯥꯍꯃꯟ ꯀꯧꯗ꯭ꯔꯦꯕ ꯃꯥꯁꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯗꯨꯅ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯕ꯭ꯔꯍꯃꯅ ꯍꯥꯏꯔ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯔ ꯀꯣꯟꯅ ꯈꯔ ꯃꯨꯟꯅ ꯑꯃꯨꯛ ꯅꯩꯅꯁꯦꯕ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯏꯟꯗ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯕꯥꯃꯣꯟ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯇꯧꯔꯒ ꯕꯥꯃꯣꯟꯗꯣ ꯅꯪꯅ ꯀꯧꯕꯗꯨ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯁꯦꯡꯗꯕ ꯕꯥꯃꯣꯟ ꯑꯣꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯑꯥꯊ꯭ꯔ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯔꯤꯆꯨꯋꯦꯜꯗꯨꯗ ꯂꯩꯇꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯃꯁꯤꯁꯤꯗ ꯕ꯭ꯔꯍꯃꯅ ꯑꯗꯨꯗ ꯍꯥꯏꯅ ꯑꯗꯨ ꯈꯟꯅꯕꯗꯣ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯏꯁꯀꯣꯟ ꯃꯅꯤꯄꯨꯔꯁꯦ ꯇꯧꯔꯛꯄ ꯀꯥꯟꯗ ꯁ꯭ꯋꯥꯃꯤ ꯗꯥꯃꯣꯗꯣꯔ ꯍꯣꯏꯅ ꯑꯗꯨꯒ ꯇꯧꯔꯛꯄꯗꯣ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯒꯧꯔ ꯙꯔꯃ ꯆꯠꯄꯁꯤꯡꯁꯤꯅꯗꯤ ꯑꯗꯨ ꯌꯥꯅꯗꯕꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯑꯗꯨꯝ ꯇꯥꯏꯗꯅꯀோ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯦꯔꯤꯀꯥꯗ ꯄ꯭ꯔꯚꯨꯄꯥꯗꯁꯤꯅ ꯃꯥ ꯂꯥꯛꯑꯀꯥꯟꯗꯅꯦ ꯃꯥꯒꯤ ꯚꯛꯇ ꯑꯁꯦꯡꯕꯁꯤꯡꯁꯦ ꯁꯤꯁꯤꯅꯅꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯣ ꯃꯣꯏꯅ ꯄ꯭ꯔꯚꯨꯄꯥꯗꯁꯤꯅ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟꯁꯤꯅ ꯀꯔꯤꯅꯣ ꯀꯥꯏꯅ ꯃꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯤꯊꯣꯔꯛꯏꯑꯕ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯥꯅ ꯁꯤ ꯂꯥꯛꯏꯗꯣ ꯁꯤꯗꯗꯤ ꯕ꯭ꯔꯍꯃꯅ ꯍꯥꯏꯅ ꯑꯝꯇ ꯂꯩꯄꯣꯟꯇꯦꯅ ꯑꯗꯣ ꯃꯥꯅ ꯕ꯭ꯔꯍꯃꯅ ꯁꯦꯝꯃꯝꯃꯦꯕ ꯍꯥꯏꯗꯤ ꯃꯥꯏ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯣ ꯑꯗꯨ ꯂꯩꯔꯛꯑꯀꯥꯟꯗ ꯒꯨꯟꯗꯣ ꯑꯗꯨꯑꯣꯏꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯃꯤꯑꯣꯏꯕꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯃꯔꯤ ꯁꯦꯝꯃꯤꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯣ ꯁꯤꯁꯤꯅ ꯁꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯧꯅ ꯇꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯅ
ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡꯗꯣ ꯑꯗꯨꯒ ꯋꯤꯜ ꯄꯥꯋꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯕꯣꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟꯁꯦ ꯍꯦꯟꯒꯠꯍꯟꯕ ꯀꯥꯏꯅ ꯑꯗꯨ ꯃꯣꯏ ꯌꯥꯝ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯆꯍꯤ ꯑꯃꯐꯧꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯁ꯭ꯔꯥꯗꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯦ ꯃꯣꯏꯅ ꯑꯗꯨ ꯇꯧꯋꯤꯀꯣ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯗꯤꯟ ꯀꯠꯄꯁꯦ ꯃꯅꯤꯄꯨꯔꯗꯅ ꯑꯗꯨꯒ ꯐꯥꯏꯅꯦꯜꯂꯤ ꯆꯍꯤ ꯑꯃ ꯂꯣꯏꯔꯒ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯕꯔꯁꯤꯀꯥ ꯁ꯭ꯔꯥꯗꯥ ꯀꯧꯔꯦ ꯑꯗꯣ ꯁꯤ ꯂꯣꯏꯅꯃꯛ ꯀꯠꯄꯁꯦ ꯑꯩꯈꯣꯏꯅ ꯄꯤꯟꯗꯥꯁ ꯀꯠꯂꯦꯕ ꯑꯗꯨ ꯃꯁꯤ ꯆꯍꯤ ꯑꯃꯐꯧꯁꯦ ꯑꯗꯨꯝꯅꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯅꯦ ꯃꯩ ꯑꯃ ꯊꯥꯜꯂꯣ ꯍꯥꯏ ꯀꯣ ꯊꯋꯥꯏꯗꯨꯒꯤ ꯆꯠꯈ꯭ꯔꯤꯕ ꯊꯋꯥꯏꯗꯨꯒꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯍꯥꯏꯔꯗꯤ ꯆꯍꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯥꯙ꯭ꯌꯥ ꯁꯣꯔꯥꯠ ꯁ꯭ꯔꯥꯙꯥ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯔꯥꯠ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ 11ꯒꯤ ꯅꯨꯃꯤꯠꯇꯒꯤ ꯇꯧꯔꯒ ꯑꯃꯨꯛ 12 ꯅꯨꯃꯤꯠꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯦꯁꯦꯟꯖꯔꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯇꯥ ꯍꯥꯏꯕꯗꯤ ꯂꯩꯈꯤꯗꯕꯒꯤ ꯊꯋꯥꯏꯁꯦ ꯁꯤꯁꯦ ꯂꯧꯕ ꯂꯥꯛꯏꯗꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯦ ꯀꯠꯄꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯊꯋꯥꯏꯁꯦ ꯑꯣꯜꯂꯕ ꯀꯥꯟꯗ ꯃꯥꯏ ꯕꯣꯗꯤ ꯑꯃ ꯂꯩꯔꯦ ꯕꯣꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯕꯣꯗꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯦ ꯀꯠꯄꯁꯦ ꯌꯥꯝꯅ ꯂꯨꯅ ꯊꯥꯖꯅꯩꯌꯦꯕꯀꯣ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯑꯗꯨꯒ ꯌꯃꯥꯒꯤ ꯃꯦꯁꯦꯟꯖꯔꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯕꯣꯗꯤꯁꯤ ꯃꯥꯅ ꯎꯔꯀꯥꯟꯗꯨꯗ ꯌꯃꯥꯅ ꯂꯩꯕ ꯃꯐꯝꯗ ꯎꯏꯌꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠ 12ꯅꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯊꯋꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯤꯕꯒꯤ ꯃꯌꯥꯗꯨꯗ ꯑꯗꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒ ꯂꯩ ꯁꯣꯔꯥꯠꯁꯦ ꯍꯥꯏ ꯂꯣꯏꯔꯀꯥꯟꯗ ꯄꯨꯈꯤꯕ ꯁꯣꯔꯥꯠꯁꯦ ꯂꯣꯏꯔꯒ ꯄꯩꯌꯥꯒ ꯊꯣꯛꯅꯕ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯩꯌꯦꯕ ꯎꯝ ꯄꯩꯌꯥꯝ ꯊꯣꯛꯇꯣꯛꯑꯣ ꯃꯥ ꯄꯥꯏꯕꯗꯣ ꯎꯝ ꯃꯅꯤꯡꯇꯝꯅ ꯄꯥꯏꯖꯈꯤꯅꯕꯒ ꯇꯧꯕꯖꯥꯠꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯑꯥꯔꯊ ꯈꯪꯅꯕ ꯑꯃꯣꯟꯅꯁꯨ ꯇꯝꯃꯛꯇꯦ ꯑꯗꯨꯝ ꯃꯃꯤ ꯁꯥꯃꯤꯗ ꯇꯧꯕꯗꯤ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯆꯠꯄꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕꯁꯦ ꯃꯥ ꯄꯥꯏꯈꯤꯅꯕꯅꯦꯕ ꯄꯩꯌꯥ ꯊꯣꯛꯄ ꯍꯥꯏꯅ ꯊꯣꯛꯏꯁꯦ ꯑꯗꯒꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯃꯥꯅꯅꯦ ꯌꯃꯥꯒꯤ ꯃꯐꯝꯐꯥꯎ ꯆꯠꯄꯁꯦ ꯁꯤꯁꯦ 348 ꯗꯦꯖ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯥꯅ 13 ꯗꯦꯖ ꯁꯣꯔꯥꯠꯀꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯠꯄꯁꯦ ꯍꯧꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯃꯨꯛꯅꯦꯕ ꯆꯠꯂꯤꯁꯦ ꯌꯃꯥꯒꯤ ꯀꯩꯅꯣꯀꯣ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯔꯄꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯊꯥꯒꯤ ꯀꯠꯄ ꯈꯣꯠꯄꯗ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯑꯗꯩ ꯃꯥꯒꯤ ꯃꯩ ꯊꯥꯟꯕꯤꯕ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯤꯕ ꯃꯟꯇ꯭ꯔ ꯇꯧꯕꯁꯦ ꯁꯤꯁꯦ ꯇꯧꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯒ ꯊꯋꯥꯏꯗꯨꯅ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯃꯥꯒꯤ ꯖꯔꯅꯤꯗꯣ ꯑꯗꯨꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯒꯤꯅꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯗꯣ ꯑꯗꯒꯤ ꯃꯁꯤꯗꯩꯁꯤꯗ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤꯅ ꯊꯋꯥꯏꯁꯦ ꯃꯥꯒꯤ ꯆꯥꯅꯅꯕ ꯏꯁꯤꯡ ꯊꯛꯅꯅꯕꯁꯦ ꯃꯥ ꯐꯪꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯠꯆꯕꯁꯦ ꯄꯤꯟꯗꯥꯁꯤꯗ ꯀꯠꯄꯁꯦ ꯁꯤꯁꯤꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯗ ꯆꯠꯂꯤꯗꯨꯗꯗꯤ ꯃꯥꯅ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯂꯩꯕ ꯀꯥꯟꯗ ꯄꯥꯞꯁꯤꯗꯤ ꯈꯪꯅꯁꯨ ꯈꯪꯗꯅꯁꯨ ꯇꯧꯋꯤꯗꯅ ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗꯩꯗꯨꯗ ꯃꯥꯅ ꯑꯗꯨꯗ ꯅꯤꯡꯁꯤꯡꯕ ꯑꯃ ꯑꯗꯨ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯦ ꯆꯠꯄꯁꯤꯗꯅꯦ ꯁꯍꯔ 13 ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯂꯦ ꯍꯥꯏ ꯂꯝꯕꯤꯗ ꯎꯔꯛꯀꯅꯦꯕ ꯃꯥꯒꯤ ꯃꯐꯝꯁꯦ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯅ ꯃꯗꯨꯗꯩꯗꯨꯗ ꯃꯥꯏ ꯁꯍꯔꯁꯤꯡꯁꯦ ꯌꯃꯥ ꯁꯥꯎꯔꯤ ꯅꯥꯒꯦꯟꯗ꯭ꯔ ꯒꯟꯙꯔꯕ ꯁꯩꯂꯥ ꯒꯥꯃꯥ ꯀ꯭ꯔꯣꯟꯆꯥ ꯀ꯭ꯔꯨꯔꯥ ꯚꯤꯆꯤꯇ꯭ꯔꯥ ꯚꯥꯄꯥꯗ ꯗꯨꯈꯥꯇꯥ ꯅꯅꯥꯀ꯭ꯔꯟꯗ ꯁꯨꯇꯞꯇꯥ ꯔꯧꯗ꯭ꯔꯥ ꯄꯌꯥꯕꯔꯁꯅꯥ ꯁꯤꯇꯥꯙ꯭ꯌꯥ ꯕꯍꯨꯄꯤꯇꯤ ꯀꯣ ꯑꯗꯒꯤꯗꯤ ꯚꯤꯆꯤꯇ꯭ꯔꯥ
Baba Pada dagi turen gase Baitarani siga turen gase baita na mai bana he pan ba yawe ba palle baita Baitarani ado se sigi turen sitine yamna khara diki jaba turen ma se magi irei se ina oiba adagidi madudu cross tawbase cross tawba the boat ama changeba adu boat changbado khoigi ngasai dan tawba san dan tawba adugumbasina amuk boat oina mana amuk phangjaba adagidi aidi lambi se yamagi mafamda chatpa lambi nina kharadi akiba oi haibanida aduna uchek kase yamna khara kizaba adagi chiklaaga magi masakase nahanba adugumba oiba ado finally numit akhoi chahi du gi manung du tadi hujiki thawai se preta haise thawai se preta in kaweba matam tuda aduna ado mama maningi akoi wariga yam libiba noibu yam non tawba mama kelendo mana yam pali preta se ma aduda nei ma dilari klaisu haidana ojaga su oirambane ba ma se aduna preta ju kaina mana loina ba tawi aingonda sam nun tawi macha gum mana takwi ba khoti ba me maina ado mai kai ka kat persu yau hibane na pen dumain tawdana masu arangpham oire edana thang oidana do dumain tawba ba gi den ma onda ayamba tanna jaraga kai tawba yai do na mana guide ama adwaina oi adagi magi preta si ujiki yamagi mafam sida purabasida yamasina mase chai ama puiyeba yamase mai makut sida chai dandama aduga magi makut ama danane ngasai thauri ki kino nus ama puiyeba nus aidi mangakta thungnanaba aduga yamase magi kuchu se blue oi ko blue se kai haina blue higok machu ko aduga yamase tawbadi si kaino tawe mase masak ani onba yaeba amana yamna kaita kidaba sigi masak sinane adum mi se afaba pap daba mi na uba aduga ama sinane yam kizaba sina adum kaino tawrena mai karma tui matungina ui haibinida akhoi isamaksu akhoi se nokpa matam lai fajaba ko adagi akhoi gisu sakti se kaino magi situation dugi matungina adum puthora idana adugi type ni ma haise aduna mai karma dugi matungina preta se kadaida hujik purani se adu lepe bako matam sitadi chahi ama suredana aduna chahi ama suraba kansida da yamagi mafamsida yaweba aduga mana adugi mafamduda yawraba kandudadi preta oidreba mase preta ina kaudreba mase ancestor ina kaureba ko chahi amagi matungdadi aduga ngasagi varsika shraddha ide akoina chahigi katpado adu tawgrena ko adagi amuk garuda sina vishnuda amuka hange hena kai harino vrishot sarga haribasina karino masina kamaina kanana mase ceremony se kamaina tawbano ina amuk question hena hange dai vishnu na mana story ama mukhai sumain tawdana vira bahana kauba ningthau ama leirami mana ne virada kauba sohor sigi ningthau oiba adaidane vira bahana se ningthau se mase yamna chumba chatna di panba aduga
ꯅꯣꯡꯃ ꯅꯤꯡꯊꯧꯁꯤꯅꯅꯦ ꯃꯨꯅꯤ ꯚꯁꯤꯁꯊꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯃꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯃꯨꯅꯤꯁꯤꯗꯒꯤ ꯂꯧꯁꯤꯡ ꯈꯤꯇ ꯂꯧꯖꯒꯦꯅ ꯃꯥꯁꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯕꯤꯔꯥꯚꯥꯍꯥꯅꯁꯤꯅ ꯚꯁꯤꯁꯊꯁꯤꯗ ꯍꯥꯏꯔꯦ ꯍꯪꯉꯦ ꯌꯥꯃꯥꯁꯦ ꯌꯥꯝꯅ ꯀꯤꯖꯩꯌꯦꯅ ꯍꯥꯏ ꯃꯥꯁꯦ ꯌꯥꯝꯅ ꯁꯇ꯭ꯔꯤꯛ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯗꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯩꯁꯦ ꯀꯤꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯣꯔꯣꯛꯁꯦ ꯑꯩꯈꯣꯏ ꯆꯠꯂꯣꯏꯗꯒꯦ ꯅꯣꯔꯣꯛꯁꯦ ꯀꯃꯥꯏꯅ ꯑꯦꯚꯣꯏꯗ ꯇꯧꯅꯤ ꯁꯤ ꯈꯤꯇ ꯇꯥꯛꯄꯤꯌꯣꯅ ꯚꯁꯤꯁꯊ ꯃꯨꯅꯤꯁꯤꯗꯅꯦ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯁꯤꯅ ꯍꯪꯉꯤ ꯑꯗ ꯚꯁꯤꯁꯊꯅꯅꯦ ꯙꯔꯃꯁꯦ ꯂꯝꯕꯤ ꯌꯥꯝꯅ ꯂꯩ ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅ ꯃꯣꯏꯅ ꯂꯝꯕꯤꯁꯦ ꯇꯥꯛꯄꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯨꯜ ꯗꯣꯅꯦꯠ ꯇꯧꯕꯁꯦ ꯁꯤꯃ ꯐꯩ ꯑꯗꯨꯒ ꯃꯥꯁꯤ ꯁꯣꯔꯥꯠꯀꯤ ꯃꯃꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯣꯔꯥꯠꯀꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯤꯟꯕ ꯑꯗꯨꯗ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯆꯍꯤ 5 ꯁꯟꯁꯦ ꯆꯍꯤ 5 ꯁꯨꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯕꯨꯜꯁꯦ ꯆꯍꯤ 5 ꯁꯨꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯟ 1 ꯅꯠꯇ꯭ꯔꯒ 2 ꯅꯠꯇ꯭ꯔꯒ 3 ꯑꯗꯨ ꯀꯠꯆꯕꯀꯣ ꯑꯗꯨꯏꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯙꯔꯃ ꯚꯠꯁ ꯁꯤꯗ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯍꯪꯉꯤ ꯑꯗꯒꯤ ꯕꯤꯔꯥꯚꯥꯍꯥꯅꯁꯤꯅ ꯈꯪꯗꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯚꯁꯤꯁꯊꯁꯤꯅ ꯍꯧꯖꯤꯛꯀꯤ ꯙꯔꯃ ꯚꯠꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯍꯃꯅ ꯑꯃ ꯂꯩꯔꯝꯃꯦꯕ ꯙꯔꯃ ꯚꯠꯁ ꯀꯧꯕ ꯑꯃ ꯃꯥꯁꯦ ꯚꯤꯗꯦꯍꯥ ꯀꯧꯕ ꯁꯍꯔꯁꯤꯗ ꯃꯥꯁꯦ ꯕꯤꯁꯅꯨ ꯌꯥꯝ ꯅꯤꯡꯕ ꯑꯗꯣ ꯕ꯭ꯔꯍꯃꯅꯥꯁꯤꯅ ꯅꯣꯡꯃꯅꯦ ꯆꯤꯡꯗꯅꯦ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯅꯥꯄꯤꯗꯣ ꯑꯗꯨ ꯍꯦꯛꯄ ꯆꯠꯄꯁꯤꯗꯅꯦ ꯃꯤ 4 ꯑꯃꯅꯅꯦ ꯃꯤ 4 ꯃꯁꯛ ꯌꯥꯝ ꯐꯖꯕ ꯃꯤ 4 ꯀꯩꯅꯣꯁꯦ ꯃꯣꯏꯁꯤꯅ ꯂꯥꯛꯑꯒꯅꯦ ꯕ꯭ꯔꯍꯃꯅꯁꯦ ꯐꯥꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯕ꯭ꯔꯍꯃꯅꯁꯦ ꯁꯣꯔꯥꯔꯦꯟ ꯃꯊꯛꯂꯣꯝꯗ ꯃꯥꯁꯦ ꯄꯨꯈꯠꯂꯀꯥꯟꯗ ꯕ꯭ꯔꯍꯃꯅꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤ 4ꯁꯤꯅ ꯐꯥꯔꯦꯗꯅ ꯐꯥꯔꯒ ꯃꯥꯁꯦ ꯁꯣꯔꯥꯔꯦꯟ ꯃꯊꯛꯂꯣꯝꯗ ꯃꯣꯏꯅ ꯄꯨꯈꯠꯂꯒ ꯃꯥꯁꯦ ꯀꯦꯔꯤ ꯇꯧꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯐꯥꯔꯒ ꯄꯨꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯁꯍꯔ ꯑꯃꯗ ꯄꯣꯔꯛꯑꯦ ꯑꯗꯣ ꯁꯍꯔꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯁꯍꯔ ꯃꯥꯜꯂꯦꯕ ꯑꯗ ꯕ꯭ꯔꯍꯃꯅꯁꯤꯅꯅꯦ ꯃꯥꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥ ꯂꯥꯛꯏꯁꯤꯕꯨ ꯃꯪꯂꯅꯦ ꯅꯠꯇ꯭ꯔꯒ ꯃꯪꯂ ꯍꯥꯔꯅ ꯃꯥꯁꯦ ꯈꯪꯗ꯭ꯔꯦꯕ ꯕ꯭ꯔꯍꯃꯅꯁꯦ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯔꯛꯑꯦ ꯑꯗꯣ ꯅꯤꯡꯊꯧꯁꯤꯗꯤ ꯁꯅꯥꯒꯤ ꯀꯩꯅꯣ ꯀꯔꯤ ꯊ꯭ꯔꯣꯟꯁꯦ ꯀꯩ ꯍꯥꯏꯅ ꯁꯤꯡꯍꯥꯁꯟ ꯁꯤꯡꯍꯥꯁꯟꯗ ꯐꯝꯕ ꯑꯗꯨꯒꯅꯦ ꯅꯤꯡꯊꯧꯁꯤꯅꯅꯦ ꯕ꯭ꯔꯍꯃꯅꯁꯦ ꯎꯕꯁꯤꯗꯩꯁꯤꯗꯅꯦ ꯃꯥꯁꯦ ꯈꯣꯏꯔꯝꯃꯀꯥꯟꯗꯅꯦ ꯃꯉꯣꯟꯗꯒ ꯀꯩꯀꯩꯅꯣ ꯌꯥꯝ ꯀꯠꯂꯦ ꯑꯗꯩ ꯅꯤꯡꯊꯧꯁꯤꯅ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯃꯪꯒꯣꯟ ꯂꯩꯔꯦ ꯑꯩꯅ ꯅꯪ ꯎꯕꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯀꯠꯄ ꯂꯣꯏꯔꯒꯅꯦ ꯃꯥꯏ ꯃꯅꯥꯏꯁꯤꯡꯗꯨꯗꯅꯦ ꯃꯥ ꯄꯣꯔꯛꯄ ꯃꯐꯝꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯊꯝꯕꯤꯔꯨꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯃꯨꯅꯤꯗꯨꯒꯤ ꯗꯔꯁꯟ ꯐꯪꯅꯤꯡꯕꯗꯣ ꯑꯗꯨꯗꯣ ꯃꯥꯅ ꯃꯥꯒꯤ ꯃꯤ 4 ꯃꯁꯛ ꯐꯖꯕ ꯃꯤ 4ꯗꯨꯅ ꯄꯣꯔꯛꯍꯟꯕ ꯑꯗꯩꯗ ꯙꯔꯃ ꯚꯠꯁꯁꯤꯗꯤ ꯃꯥꯗꯤ ꯏꯉꯛꯉꯛꯑꯦꯗꯅꯀꯣ ꯍꯥꯏꯗꯤ ꯀꯩꯝꯇꯁꯨ ꯍꯥꯏꯗꯅ ꯃꯥꯏꯅ ꯃꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗꯒꯤ ꯊꯥꯡꯉꯒ ꯃꯀꯣꯛꯇ ꯃꯊꯛꯇ ꯍꯥꯏꯗꯤ ꯊꯥꯡꯕ ꯍꯥꯏꯗꯤ ꯃꯥꯅ ꯃꯈꯨꯠꯇꯨꯅꯅꯦ ꯁꯣꯔꯥꯔꯦꯟ ꯂꯣꯝꯗ ꯇꯧꯔꯒ ꯊꯥꯡꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯩꯗ ꯃꯥꯁꯤꯅ ꯙꯔꯃ ꯚꯠꯁꯁꯤꯅ ꯉꯛꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯁꯤꯅ ꯀꯔꯤ ꯃꯐꯝꯅꯣ ꯑꯩꯅ ꯀꯩꯗꯧꯕꯩ ꯁꯤꯗ ꯄꯣꯔꯛꯏꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯤꯅꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨꯅ ꯃꯥꯁꯤꯅ ꯍꯪꯉꯛꯑꯦ ꯑꯗꯩꯗꯤ ꯅꯤꯡꯊꯧꯁꯤꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗꯅꯦ ꯑꯩꯅꯅꯦ
ꯃꯤꯁꯦ ꯈꯣꯏꯔꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯦ ꯑꯗꯨ ꯎꯅꯕ ꯄꯥꯝꯕ ꯈꯣꯏꯔꯝꯕ ꯌꯥꯕꯒꯤ ꯃꯇꯤꯛ ꯆꯥꯕ Matik chaba miwa. ꯙꯔꯃ ꯆꯠꯄ ꯕꯤꯁꯅꯨ ꯅꯤꯡꯕ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯩꯅ ꯈꯣꯏꯔꯝꯅꯤꯡꯉꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯪꯗꯤ ꯙꯔꯃ ꯆꯠꯄ ꯕꯤꯁꯅꯨ ꯅꯤꯡꯕ ꯃꯤꯅꯤꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯣꯔꯛꯍꯟꯕꯅꯤ ꯑꯗꯣ ꯑꯩꯅ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯁꯤꯁꯦ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯇꯩ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯅꯤꯁꯇꯔꯅ ꯅꯉꯣꯟꯗ ꯍꯥꯏꯔꯅꯤ ꯍꯥꯏꯔꯦ ꯑꯗꯩ ꯃꯤꯅꯤꯁꯇꯔꯁꯤꯒꯤ ꯃꯃꯤꯡꯁꯦ ꯕꯤꯄꯥꯁꯆꯤꯠ ꯀꯧꯋꯦ ꯑꯗꯒꯤ ꯕꯤꯄꯥꯁꯆꯤꯠꯁꯤꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯔꯦ ꯃꯥꯒꯤ ꯅꯤꯡꯊꯧꯁꯤꯒꯤꯅꯦ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯅꯦ ꯅꯤꯡꯊꯧꯁꯦ ꯕꯤꯔꯥꯇꯥ ꯀꯧꯕ ꯁꯍꯔ ꯑꯃꯗ ꯂꯩꯕꯁꯤꯗ ꯃꯥꯏ ꯃꯃꯤꯡꯁꯦ ꯕꯤꯁꯕꯝꯕꯥꯔꯥ ꯀꯧꯋꯦ ꯑꯗꯣ ꯃꯥꯁꯦ ꯕꯩꯁ꯭ꯌꯥ ꯑꯣꯏꯅ ꯄꯣꯛꯑꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯃꯥꯅꯅꯦ ꯕ꯭ꯔꯥꯍꯃꯅꯁꯤꯡꯁꯦ ꯌꯥꯝꯅ ꯈꯣꯏꯔꯝꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯃꯥꯅ ꯂꯣꯏꯅꯃꯛ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯟ ꯑꯗꯒꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯕ ꯑꯗꯒꯤ ꯃꯥꯒꯤꯗ ꯂꯥꯛꯄ ꯒꯦꯁꯁꯤꯡꯁꯦ ꯃꯥꯅ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯅ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯒ 마ꯒ ꯃꯥꯏ ꯅꯨꯄꯤꯁꯤꯅꯅꯦ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯕꯁꯤꯁꯨ ꯐꯖꯅ ꯄꯥꯟꯃꯤꯟꯅꯕ ꯑꯗ ꯕꯤꯁꯝꯕꯌꯥꯁꯦ ꯃꯥꯁꯦ ꯅꯣꯡꯃ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯆꯠꯂꯦ ꯍꯥꯏꯌꯦ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨ ꯆꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯨꯅꯤ ꯂꯣꯃꯥꯁꯥꯁꯦ ꯁꯤ ꯎꯅꯔꯛꯄꯗ ꯃꯥꯅ ꯃꯨꯅꯤꯁꯦ ꯈꯣꯏꯔꯝꯈꯤꯕ ꯀꯥꯟꯗꯅꯦ ꯂꯣꯃꯥꯁꯥꯁꯤꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯅꯪ ꯀꯗꯥꯏꯗꯩ ꯂꯥꯛꯏꯅꯣ ꯅꯪ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯁꯦ ꯑꯐꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯒꯗꯕ ꯃꯇꯝꯁꯦ ꯀꯨꯏꯔꯛꯇ꯭ꯔꯦ ꯃꯇꯝꯁꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯑꯩ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯄꯨꯅ꯭ꯌ ꯈꯔ ꯇꯥꯟꯖꯟꯒꯦꯅ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏ ꯄꯤꯜꯒ꯭ꯔꯤꯃꯦꯖꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯇ꯭ꯔꯤꯊ ꯃꯐꯝꯁꯤꯡꯁꯤꯗ ꯆꯠꯂꯕ ꯀꯥꯟꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩ ꯗꯥꯟ ꯇꯧꯔꯤꯕꯅꯤ ꯑꯅ ꯍꯥꯏ ꯑꯗ ꯂꯣꯃꯥꯁꯥ ꯑꯁꯤꯅ ꯇ꯭ꯔꯤꯊꯗꯤ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯂꯨꯔꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗ ꯕꯤꯁꯝꯕꯔꯁꯤꯅ ꯃꯥꯅ ꯆꯠꯂꯨꯕ ꯃꯐꯝꯁꯤꯡꯗꯣ ꯕ꯭ꯔꯪ 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 ꯍꯥꯏꯊꯔꯛꯄ ꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨꯅꯦ ꯑꯩꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯗꯅꯦ ꯃꯦꯇꯤꯔꯤꯌꯦꯜꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯑꯦꯇꯦꯆꯃꯦꯟ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯀꯣ ꯏꯃꯥ ꯑꯗꯨꯗꯤ ꯃꯨꯅꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯑꯩꯁꯦ ꯀꯩꯗꯧꯗꯧꯕꯅꯣ ꯍꯥꯏ ꯑꯗ ꯂꯣꯃꯥꯁꯥꯁꯤꯅ ꯃꯥꯅꯅꯦ ꯃꯨꯅꯤ ꯅꯥꯔꯗꯥꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯤꯁꯜꯂꯛꯑꯦ ꯅꯥꯔꯗꯥꯁꯦ ꯕ꯭ꯔꯥꯍꯃꯅ ꯑꯃꯒꯤ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯦꯕ ꯀꯣ ꯃꯄꯣꯛ ꯑꯃꯗ ꯑꯗꯨꯅ ꯕ꯭ꯔꯥꯍꯃꯅꯁꯤ ꯎꯕꯗꯅꯦ ꯅꯥꯔꯗꯥꯁꯤꯅꯅꯦ ꯕ꯭ꯔꯥꯍꯃꯅꯁꯤꯗꯤ ꯃꯥꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯥꯁꯇ꯭ꯔ ꯄꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯅꯤꯅꯅꯦ ꯃꯥꯁꯦ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯃꯦꯠ ꯁꯔꯚꯦꯟꯁꯤꯒꯤ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯣ ꯌꯦꯡꯉꯣ ꯃꯥꯒꯤ ꯕ꯭ꯔꯥꯍꯃꯅꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯨꯅꯤꯁꯤꯗꯤ ꯃꯥ ꯃꯨꯅꯤ ꯑꯣꯏꯕꯅꯤꯅ ꯑꯇꯩ ꯑꯇꯩ ꯃꯨꯅꯤꯁꯨ ꯌꯥꯝ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯅꯥꯔꯗꯥꯁꯦ ꯑꯗꯨꯒꯤ ꯃꯄꯣꯛꯁꯤꯗꯅꯦ ꯃꯥꯅꯅꯦ ꯌꯥꯝꯅ ꯇꯝꯈ꯭ꯔꯦꯕ ꯀꯩꯅꯣꯁꯦ ꯒ꯭ꯌꯥꯟꯁꯦ ꯑꯗꯒꯤ ꯇꯝꯕꯁꯤꯅ ꯃꯥꯒꯤ ꯑꯥꯠꯃꯥꯁꯦ ꯁꯤꯒꯤ ꯑꯆꯨꯝꯕ ꯑꯥꯠꯃꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯁꯤ ꯃꯁꯛ ꯈꯪꯉꯛꯑꯦꯕ ꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯃꯗꯨꯗꯩꯗꯨꯗ ꯃꯥꯅ ꯕꯤꯁꯅꯨꯁꯦ ꯅꯤꯡꯉꯀꯥꯟꯗ ꯕꯤꯁꯅꯨꯒꯤ ꯃꯥꯅ ꯌꯥꯝ ꯈꯣꯏꯔꯝꯖꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯑꯆꯨꯝꯕ ꯅꯣꯂꯦꯖꯁꯦ ꯁꯤꯁꯤꯅꯦꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯕꯤꯁꯝꯕꯔꯥꯁꯤꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯕꯤꯁꯝꯕꯔꯥꯒꯤ ꯃꯥꯒꯤ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯇꯞꯊꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯦ ꯂꯣꯃꯥꯁꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯅꯪꯗꯤ ꯇꯧꯕꯗꯤ ꯅꯪꯁꯦ ꯅꯪꯒꯤ ꯄꯨꯅ꯭ꯌꯗꯤ ꯅꯪ ꯑꯗꯨꯝ ꯐꯅꯌꯥꯝꯅ ꯈꯣꯝꯖꯜꯂꯦ ꯑꯗꯨꯕꯨ ꯕ꯭ꯔꯤꯁꯣꯠ ꯁꯔꯒꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯕꯨꯜꯁꯤ ꯗꯣꯅꯦꯠ ꯇꯧꯕ
ꯑꯁ꯭ꯋꯥꯃꯦꯙ sacrifice ꯇꯧꯕ ꯑꯗꯒꯤ ꯇ꯭ꯔꯤꯊ ꯎꯝ ꯄꯨꯁꯀꯥꯔꯥ ꯁꯤꯗ ꯆꯠꯂꯣ ꯑꯗꯨꯒ ꯁꯟ ꯀꯩꯅꯣ ꯗꯣꯅꯦꯠ ꯇꯧ ꯀꯥꯏꯅ ꯃꯥꯏ ꯍꯥꯏꯔꯦꯀꯣ ꯎꯝ ꯑꯗꯒꯤ ꯕꯤꯁꯝꯕꯔꯥꯁꯤꯅ ꯑꯗꯨ ꯇꯧꯔꯦ ꯎꯝ ꯇꯧꯔꯕꯗꯒꯤꯗꯤ ꯃꯥꯁꯦ ꯃꯗꯨꯗ ꯑꯗꯨꯝ ꯃꯥ ꯄꯨꯅ꯭ꯌꯁꯦ ꯃꯥ ꯐꯪꯉꯦꯕ ꯑꯗꯨꯝ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯀꯩ ꯑꯣꯏꯅ ꯄꯣꯛꯀꯦꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯣꯛꯑꯦꯕ ꯕꯤꯔꯄꯟꯆꯅ ꯅ ꯍꯥꯏ ꯑꯗꯣ ꯃꯤꯅꯤꯁꯇꯔꯁꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯙꯔꯃ ꯚꯠꯁꯗꯣ ꯃꯉꯣꯟꯗ ꯄꯨꯔꯛꯑꯀꯥꯟꯗ ꯃꯥꯅ ꯈꯣꯏꯔꯝꯕꯅꯦꯕ ꯀꯩꯒꯤꯅꯣꯒ ꯃꯥꯅ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯁꯤꯡꯁꯦ ꯁꯤꯁꯤꯒ ꯇꯤꯟꯅꯧ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤꯁꯤꯗꯀꯣ ꯑꯗꯒꯤ ꯅꯤꯡꯊꯧ ꯕꯤꯔꯄꯟꯆꯅꯅ ꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯨ ꯊꯥꯔꯀꯥꯟꯗ ꯃꯥꯅ ꯃꯥ ꯈꯣꯏꯔꯝꯖꯅꯕꯒꯤꯗꯃꯛꯇ ꯄꯨꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯌꯥꯝ ꯐꯖꯅ ꯅꯥꯟꯕ ꯃꯐꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯁꯤꯁꯨ ꯃꯥꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯄꯨꯅ꯭ꯌꯗꯣ ꯑꯗꯨꯅ ꯐꯪꯖꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅꯤꯁꯇꯔꯁꯤꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯦ ꯃꯥꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤꯗꯣ ꯑꯗꯨꯒ ꯕ꯭ꯔꯍꯃꯅꯥꯁꯦ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗꯨꯗ ꯃꯥꯁꯦ ꯑꯃꯨꯛ ꯊꯥꯗꯕꯤꯔꯝꯃꯦ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯤꯁꯣꯠꯁꯔꯒ sacrifice ꯍꯥꯏꯗꯤ ꯕꯨꯜꯁꯦ ꯀꯠꯄꯗꯣ ꯑꯗꯨꯒꯤ sacrifice-ꯁꯤꯃ ꯑꯗꯨ ꯇꯧꯕꯒꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯕꯤꯔꯥꯕꯍꯅ ꯁꯤꯅꯅꯦ ꯃꯥꯁꯤ ꯂꯩꯇꯕ ꯃꯇꯝꯗ ꯌꯃꯥꯅ ꯃꯥꯁꯦ ꯁꯔꯒꯗ ꯆꯠꯍꯜꯂꯦꯕ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯇ꯭ꯔꯤꯊ ꯆꯠꯂꯦ ꯑꯗꯒꯤ ꯑꯃ ꯆꯠꯂꯦ ꯑꯗꯨꯏꯁꯨ ꯃꯥꯁꯦ ꯃꯥꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯁꯨꯝ ꯑꯦꯇꯦꯆ ꯇꯧꯔꯤꯁꯦ ꯄꯣꯖꯦꯁꯟꯁꯦ ꯊꯥꯗꯣꯛꯄ ꯇꯝꯃꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯈꯟꯖꯕꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯁꯤꯗ ꯁꯟꯇꯥꯞꯇꯥꯀꯥꯒ ꯘꯣꯁꯀ ꯍꯥꯏ ꯀꯣ ꯕꯨꯠꯀꯤ ꯑꯃꯨꯛ ꯈꯤꯇꯪ ꯃꯥꯅ ꯋꯥꯔꯤ ꯇꯧꯔꯛꯀꯗꯧꯔꯦ ꯕ꯭ꯔꯍꯃꯅ ꯑꯃ ꯂꯩꯔꯝꯃꯦ ꯁꯟꯇꯥꯞꯇꯥꯀꯥ ꯀꯧꯕ ꯃꯥꯁꯦ ꯃꯦꯇꯤꯔꯤꯌꯦꯜ ꯋꯥꯔꯜꯁꯤꯗꯅꯦ ꯀꯩꯝꯇ ꯃꯥꯅ ꯏꯟꯇꯔꯦꯁ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯃꯥ ꯀꯩꯝ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯎꯃꯪ ꯑꯃꯗ ꯆꯠꯂꯒ ꯇꯄꯁ꯭ꯌꯥ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯂꯥꯏꯒꯤ ꯃꯐꯝꯗ ꯆꯠꯂꯒꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗ ꯃꯥꯁꯦ ꯂꯝꯃꯥꯡꯅꯔꯀꯥꯟꯁꯤꯗꯅꯦ ꯌꯥꯝꯅ ꯎꯃꯪ ꯌꯥꯝꯅ ꯂꯝꯕꯤ ꯃꯥꯡꯉꯒ ꯃꯥꯁꯦ ꯎꯃꯪ ꯑꯃꯗ ꯂꯩꯔꯦꯕ ꯑꯗꯣ ꯎꯃꯪꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯎꯆꯦꯛꯀꯁꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯈꯪꯗ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝꯁꯤꯅ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅ ꯏꯃꯥ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯒꯅꯤ ꯑꯉꯥꯎꯕ ꯁꯥ ꯎꯝ ꯑꯉꯥꯎꯕ ꯁꯥ ꯍꯥꯏꯗꯤ ꯁꯥꯗ ꯃꯤꯗ ꯉꯥꯎꯕ ꯀꯣ ꯁꯥꯗ ꯉꯥꯎꯕ ꯁꯥꯁꯨ ꯑꯉꯥꯎꯕ ꯂꯩꯗꯅ ꯌꯥꯝ ꯋꯥꯏꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯗꯁꯨ ꯋꯥꯏꯜ ꯑꯣꯏꯔꯛꯑꯒꯗꯤ ꯌꯥꯝꯅ ꯀꯤꯅꯩꯗꯅ ꯃꯤꯅ ꯃꯥꯅ ꯀꯩꯅꯣꯝ ꯊꯣꯝꯃꯛꯀꯗ꯭ꯔꯥ ꯀꯔꯤ ꯑꯩꯗꯤ ꯑꯩꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯍꯧꯗꯣꯡ ꯍꯨꯏ ꯑꯩꯈꯣꯏꯅ ꯈꯪꯅꯕꯗꯨ ꯇꯦꯝ ꯑꯣꯏꯕꯗꯨ ꯅꯠꯇꯦꯕ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯂꯥꯌꯟ ꯇꯥꯏꯒꯔ ꯕꯦꯔ ꯋꯨꯜꯐ ꯂꯥꯌꯟꯁꯦ ꯀꯩ ꯍꯥꯏꯔꯦ ꯃꯥ ꯂꯥꯌꯟ ꯍꯥꯏꯗꯤ ꯅꯣꯡꯁꯥ ꯇꯥꯏꯒꯔ ꯀꯩ ꯕꯦꯔ ꯁꯑꯣꯝ ꯋꯨꯜꯐ ꯍꯥꯏꯗꯤ ꯀꯩꯁꯥꯜ ꯀꯩꯁꯥꯜ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯀꯤꯖꯩꯗꯅꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯕ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯎꯃꯪꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯕꯗ ꯇꯨꯒꯁꯦ ꯈ꯭याꯎ ꯈ꯭याꯎ ꯆꯤꯡꯉꯒ ꯃꯁꯤꯗꯅꯦ ꯔꯥꯛꯁꯁꯀ ꯄꯤꯁꯥꯆꯤꯌꯥꯁꯀꯁꯦ ꯂꯩꯕ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤꯗꯅꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯝꯃꯦꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯗꯅꯦ ꯃꯤꯁꯦ ꯃꯤ ꯑꯁꯤꯕ ꯑꯃ ꯌꯥꯜꯂꯒ ꯂꯩꯔꯝꯃꯦ ꯑꯁꯤꯕꯒꯤ ꯕꯣꯗꯤꯁꯦ
ꯑꯗꯨꯒ ꯄ꯭ꯔꯦꯇꯥ ꯍꯥꯏꯔꯗꯤ ꯕꯨꯙ ꯍꯥꯏꯔꯦꯀꯣ ꯄ꯭ꯔꯦꯇꯥ ꯃꯉꯥꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯒꯤ ꯕꯣꯗꯤꯁꯦ ꯆꯥꯏ ꯍꯥꯏ ꯑꯗꯒꯤ ꯆꯥꯔꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯕꯨꯠꯁꯦ ꯄ꯭ꯔꯦꯇꯥꯁꯦ ꯌꯦꯡꯕ ꯀꯥꯟꯗꯅꯦ ꯀꯦꯂꯦꯇꯟꯗꯧ ꯇꯧꯋꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯣꯏ ꯃꯃꯤꯠꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯅꯥꯇꯣꯟ ꯄꯥꯟꯗꯦ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯌꯥꯒ ꯈꯨꯖꯤꯟꯒ ꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯤ ꯂꯩꯇꯕ ꯌꯥꯜꯂꯒ ꯂꯩꯔꯤꯁꯦ ꯃꯥꯅ ꯑꯗꯨ ꯀꯣꯠꯂꯀꯥꯟꯗ ꯃꯥꯁꯤꯅ ꯃꯣꯏꯁꯤꯅ ꯆꯥꯔꯕ ꯑꯗ ꯁꯟꯇꯞ ꯇꯀꯥꯁꯤꯅ ꯎꯔꯀꯥꯟꯁꯤꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯁꯟꯇꯞ ꯇꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯐꯥꯔꯦꯕ ꯐꯥꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯣꯏ ꯃꯁꯦꯟꯁꯦ ꯈꯠꯅꯔꯦ ꯑꯩꯅ ꯍꯥꯟꯅ ꯃꯥ ꯎꯕꯅꯤ ꯑꯩꯅ ꯍꯥꯟꯅ ꯃꯥ ꯎꯕꯅꯤ ꯑꯩꯅ ꯃꯥ ꯆꯥꯗꯣꯏꯅꯦꯅ ꯑꯗꯒꯤꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯘꯣꯁꯁꯤꯡꯁꯤꯅꯅꯦ ꯕ꯭ꯔꯍꯃꯅꯥꯁꯦ ꯃꯊꯛꯇ ꯃꯣꯏꯅ ꯊꯥꯡꯒꯠꯂꯦ ꯁꯣꯔꯥꯔꯦꯟꯂꯣꯝꯗ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟꯁꯦ ꯕ꯭ꯔꯍꯃꯅꯥꯁꯤꯒꯤ ꯁꯤꯗ ꯆꯥꯕ ꯌꯥꯕꯒꯤ ꯀꯌꯥꯝ ꯂꯩ ꯀꯥꯏꯅ ꯃꯣꯏ ꯃꯁꯦꯟꯁꯦ ꯈꯟꯅꯔ ꯂꯩꯔꯦꯕ ꯑꯗꯨꯗꯩꯗꯨꯗ ꯁꯟꯇ ꯇꯀꯥꯁꯤꯗꯤ ꯀꯤꯔꯦꯗꯅꯀꯣ ꯐꯥꯔꯒ ꯃꯣꯏ ꯃꯥ ꯆꯥꯕꯒꯤ ꯀꯗꯥꯏꯗ ꯆꯥꯅꯤ ꯀꯥꯏꯅ ꯃꯣꯏ ꯃꯁꯦꯟꯁꯦ ꯈꯟꯅꯔꯗꯤ ꯑꯗꯩ ꯃꯥꯁꯦ ꯀꯩꯗꯧꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯕꯤꯁꯅꯨꯁꯦ ꯈꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯩ ꯕꯤꯁꯅꯨꯁꯦ ꯂꯥꯛꯑꯦꯕ ꯕꯤꯁꯅꯨꯁꯦ ꯑꯩꯗꯤ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯇꯩꯗꯁꯨ ꯑꯩꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯪꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯀꯩꯒꯨꯝꯕ ꯀꯩꯝ ꯈꯪꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯑꯀꯤꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯂꯩꯔꯗꯤ ꯂꯥꯏꯁꯦ ꯀꯧ ꯍꯥꯏ ꯀꯧꯗ꯭ꯔꯒꯗꯤ ꯃꯥꯁꯦ ꯐ꯭ꯔꯤ ꯋꯤꯜ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯑꯃ ꯂꯩ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯕꯤꯁꯅꯨꯁꯦ ꯀꯧꯕ ꯀꯧꯔꯗꯤ ꯂꯥꯛꯄ ꯑꯗꯣ ꯕꯤꯁꯅꯨꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯧꯔ ꯃꯥꯗꯤ ꯗꯤꯚꯣꯇꯤꯗꯨꯅ ꯀꯧꯕꯅꯤꯅ ꯃꯥꯁꯦ ꯂꯥꯛꯑꯦꯕ ꯑꯗꯨ ꯃꯥꯅꯅꯦ ꯑꯗꯨꯒꯤꯗꯨ ꯂꯥꯛꯑꯒꯁꯨ ꯃꯥꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯗꯦꯕ ꯇꯧꯗ꯭ꯔꯒ ꯃꯥꯅ ꯃꯅꯤ ꯚദ്ꯔ ꯍꯥꯏꯅ ꯅꯤꯡꯊꯧ ꯌꯛꯁꯁꯀꯤ ꯅꯤꯡꯊꯧꯁꯦ ꯃꯥꯅ ꯀꯧꯋꯦꯕ ꯃꯅꯤ ꯚദ്ꯔ ꯀꯧꯕꯁꯦ ꯑꯗꯨꯒ ꯃꯅꯤ ꯚദ്ꯔꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯄꯦꯇ꯭ꯔꯥ ꯀꯩꯅꯣꯁꯦ ꯚꯨꯠꯀꯤ ꯑꯗꯨꯃꯥꯏꯅ ꯁꯛꯇꯝꯁꯦ ꯑꯣꯜꯂꯕ ꯀꯥꯟꯗꯅꯦ ꯉꯁꯥꯏꯒꯤ ꯚꯨꯠ ꯑꯇꯩꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯁꯥꯗꯨꯒꯤꯗꯃꯛꯇ ꯈꯠꯅꯔꯤꯕ ꯚꯨꯠ ꯑꯇꯩꯁꯤꯡꯗꯨꯒ ꯈꯠꯅꯍꯜꯂꯦꯕ ꯃꯥꯅ ꯍꯥꯏꯗꯤ ꯕꯤꯁꯅꯨ ꯃꯁꯥꯃꯛꯅ ꯈꯠꯅꯗꯦ ꯍꯥꯏꯕ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯌꯛꯁꯁꯀꯤ ꯅꯤꯡꯊꯧꯗꯣ ꯀꯧꯔꯒ ꯅꯪ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇ ꯄꯥꯟꯅꯧꯅ ꯍꯥꯏꯔꯒ ꯇꯧꯍꯜꯂꯦꯕ ꯑꯗꯩ ꯃꯅꯤꯚദ്꯭ꯔꯁꯦ ꯇꯧꯔꯦ ꯕꯤꯁꯅꯨꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯑꯀꯤꯕ ꯘꯣꯁ ꯑꯃꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯨꯗ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗꯨꯅꯅꯦ ꯚꯨꯠ ꯑꯇꯩꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯅ ꯀꯥꯎꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯈꯠꯅꯔꯀꯥꯟꯗ ꯃꯥꯅ ꯑꯗꯒꯤ ꯃꯥ ꯈꯠꯅꯔꯦꯕ ꯈꯠꯅꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯚꯨꯠꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯌꯛꯁꯁꯀꯤ ꯅꯤꯡꯊꯧꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯇꯥꯟꯅꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯈꯠꯅꯔꯒ ꯑꯩꯗꯤ ꯑꯉꯝꯕ ꯑꯃ ꯀꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯈꯠꯅꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯚꯨꯠꯁꯤꯡꯗꯣ ꯃꯣꯏꯁꯦ ꯕꯤꯁꯅꯨꯁꯤꯅ ꯃꯥꯏ ꯄꯋꯥꯔꯗꯨꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯂꯥꯏꯐꯇ ꯀꯔꯤ ꯑꯣꯏꯒꯦꯁꯦ ꯃꯣꯏꯁꯦ ꯅꯤꯡꯁꯤꯡꯍꯜꯂꯦꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ ꯃꯣꯏꯅ ꯕ꯭ꯔꯍꯃꯅꯁꯤꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯦꯇꯥ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯁ ꯂꯥꯏꯐꯀꯤ ꯀꯔꯃꯅ ꯄ꯭ꯔꯦꯇꯥ ꯑꯣꯏ ꯄꯔꯤꯁꯤꯇꯥ ꯁꯨꯆꯤꯃꯨꯈꯥ ꯁꯤꯒ꯭ꯔꯥꯍꯥ ꯔꯣꯗꯥꯀꯥ ꯂꯦꯈꯥꯍꯥ ꯀꯥ ꯀꯧꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯘꯣꯁ ꯑꯣꯏꯔꯛꯏꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯍꯃꯅꯥꯁꯤꯅ ꯈꯪꯅꯤꯡꯉꯦꯕꯀꯣ ꯍꯪꯉꯛꯑꯦꯕ ꯑꯗꯩꯗ ꯃꯣꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯤ ꯑꯃꯅ ꯘꯣꯁ ꯑꯣꯏꯕꯁꯦ ꯀꯩ ꯑꯣꯏꯅꯣꯗꯣ ꯑꯗꯨ ꯇꯥꯛꯄꯒꯤ ꯋꯥꯅꯤꯗ ꯑꯗꯩꯗ ꯃꯥꯅ ꯁꯤꯗ ꯇꯥꯛꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯔꯥꯙꯥ ꯁꯦꯔꯤꯃꯣꯅꯤ ꯑꯝꯗꯅꯦ ꯃꯣꯏꯁꯦ ꯀꯧꯕ
brahmanase da brahmanase thengna lai hai adaida Mm. yam kuina brahmanase ngairaba matungda ne moina ne brahmana laktringaida ne charure ko Charureba. Oh. aidi chananaba sillidana ko dum kano saratki chananabadu brahmanana chadringaida Mm. aduga brahmana sidi thengna lakpa adugi numitsida aduga ne mana di chadi chathaurhabako lukhak oirena charade aduga mana brahmana sidane magi lukhak lemba adudu pireba adudi adugi taurubagi papto aduduna mase preta oiba adu sidi akhoisu angang oingidagi dum tamai dudi koima Oh, tamine. konda pibase akhoina ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯁꯦꯡꯅ ꯊꯝꯃꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯗꯕ ꯄꯣꯠ ꯄꯤꯕ ꯐꯠꯇꯦ ꯑꯩꯈꯣꯏꯅ Pate. ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯗꯨ ꯄꯤꯒꯗꯕꯅꯤ ꯑꯗꯒꯤ ꯂꯨꯈꯥꯛꯁꯤꯃ ꯄꯤꯕ ꯌꯥꯝꯅ ꯃꯁꯤ ꯄꯥꯞ ꯆꯥꯎꯋꯤ ꯀꯥꯏꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯦꯁꯟꯗꯨꯅꯤꯗ ꯃꯣꯏꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯄꯤꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯂꯨꯈꯥꯛ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯕꯗꯨ ꯐꯠꯇꯦꯅ ꯑꯗꯨ ꯁꯤꯗꯅ ꯃꯣꯏꯅ ꯑꯦꯛꯖꯥꯝꯄꯜꯁꯦ ꯕ꯭ꯔꯍꯃꯅꯗꯨꯗꯅꯦꯕ ꯃꯣꯏꯅ ꯇꯧꯔꯨꯔꯤꯁꯤꯅ ꯑꯗꯒꯤ ꯁꯨꯆꯤ ꯃꯨꯈꯥꯒꯤ ꯃꯥꯒꯤ ꯑꯗꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤꯗꯨ ꯚꯨꯠꯇꯨ ꯌꯥꯝꯃꯤꯗꯅ ꯃꯣꯏꯁꯦ ꯑꯗꯨ ꯃꯣꯏꯅ ꯀꯃꯥꯏꯅ ꯚꯨꯠ ꯑꯣꯏꯔꯛꯏꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯦꯕ ꯃꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯩ ꯃꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯕ꯭ꯔꯍꯃꯅ ꯅꯨꯄꯤ ꯑꯃꯅꯦ ꯃꯥꯁꯦ ꯇ꯭ꯔꯤꯊ ꯆꯠꯄꯁꯤꯗꯅꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯃ ꯌꯥꯎꯋꯦꯕ ꯆꯍꯤ 5 ꯁꯨꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯚꯨꯠ ꯑꯣꯏꯔꯛꯏꯕ ꯁꯨꯆꯤ ꯃꯨꯈꯥꯁꯦ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯁꯇ꯭ꯔꯤꯌꯥ ꯑꯣꯏꯅ ꯄꯣꯛꯄ ꯑꯗꯨꯒꯅꯦ ꯁꯇ꯭ꯔꯤꯌꯥ ꯃꯕꯨꯛ ꯐꯠꯇꯕ ꯏꯕ ꯂꯣꯏꯕ ꯑꯃ ꯄꯣꯛꯄ ꯑꯗꯨꯒꯅꯦ ꯃꯥꯅꯅꯦ ꯕ꯭ꯔꯍꯃꯅ ꯅꯨꯄꯤꯗꯣ ꯑꯗꯨꯒꯅꯦ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯣ ꯃꯤ ꯇ꯭ꯔꯤꯊ ꯆꯠꯆꯔꯤꯕꯗꯣ ꯑꯗꯨꯒꯤꯅꯦ ꯄꯨꯖꯔꯛꯄ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯍꯨꯔꯥꯜꯂꯨꯔꯦꯕ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯆꯍꯤ 5ꯗꯨꯅ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯆꯒꯦ ꯇꯧꯕꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯁꯨꯆꯤ ꯃꯨꯈꯥꯏꯁꯤꯅꯅꯦ ꯏꯁꯤꯡꯗꯣ ꯃꯥꯅꯅꯦ ꯃꯤ ꯑꯉꯥꯡꯗꯨꯗꯩ ꯃꯨꯜꯂꯒ ꯃꯥꯅ ꯂꯣꯏꯅ ꯊꯛꯇꯣꯛꯎꯔꯦꯕ ꯑꯗꯩꯗꯤ ꯑꯉꯥꯡꯗꯨꯗꯤ ꯃꯥꯗꯤ ꯌꯦꯡꯉꯨ ꯃꯇꯝꯗꯨꯗꯗꯤ ꯑꯝꯇ ꯈꯜꯂꯨꯅꯦ ꯇ꯭ꯔꯤꯊ ꯆꯠꯄ ꯀꯥꯏꯁꯦ ꯌꯥꯝ ꯋꯥꯟ ꯆꯠꯂꯤꯝꯅꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯃꯗꯒꯤ ꯂꯨꯄꯥ 10 ꯄꯨꯊꯣꯛꯑꯒ ꯏꯁꯤꯡꯒ ꯐꯪꯉꯦꯅ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯀꯩꯁꯨ ꯐꯪꯉꯝꯃꯣꯏꯑꯕ ꯑꯗꯨ ꯑꯉꯥꯡꯗꯨꯗꯤ ꯃꯥꯁꯦ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯗꯒꯤ ꯆꯔꯥꯝ ꯆꯗꯠꯅꯗꯅ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯃꯃꯥꯁꯤꯁꯨ ꯃꯆꯥꯗꯣ ꯂꯩꯇꯕꯗꯒꯤꯅꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥꯁꯦ ꯒꯣꯋꯥ ꯑꯝꯇ ꯆꯣꯡꯊꯔꯒ ꯃꯥꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯄꯥꯞꯇꯨ ꯇꯧꯔꯨꯕꯒꯤ ꯃꯥꯁꯦ ꯚꯨꯠ ꯑꯣꯏꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯕꯥꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯑꯦ ꯃꯥꯁꯦ ꯚꯨꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗꯅꯤꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯀꯦꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯇꯨꯝꯁꯤ ꯐꯥꯎꯕꯐꯧ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯆꯥꯕ ꯊꯛꯄ ꯉꯝꯗ꯭ꯔꯦꯕ ꯃꯆꯤꯟꯁꯦ ꯃꯥꯏ ꯄꯨꯟꯁꯤꯟꯈ꯭ꯔꯦꯕ ꯃꯥꯏ ꯄꯥꯞꯇꯨꯅ ꯑꯗꯒꯤ ꯃꯣꯏ ꯒꯔꯨꯔ ꯄꯨꯔꯥꯅꯥꯁꯦ ꯌꯥꯝ ꯀꯤꯅ ꯏ ꯑꯗꯒꯤ ꯁꯤꯖꯒ꯭ꯔꯍ ꯁꯤꯅ ꯀꯃꯥꯏꯅ ꯃꯥꯏ ꯋꯥꯔꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯚꯨꯠ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯗꯣ ꯑꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯚꯩꯁ꯭ꯌꯥ ꯑꯣꯏꯅ ꯑꯣꯏꯔꯛꯄ ꯑꯗꯩꯗ ꯃꯥꯁꯦ ꯀꯩꯅꯣ ꯚꯩꯁ꯭ꯌꯥ ꯑꯣꯏꯅ ꯄꯣꯛꯄꯁꯤꯅꯅꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯌꯣꯟꯕ ꯈꯣꯠꯄ ꯌꯣꯜꯂꯀꯥꯟꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠꯀ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯖꯕ ꯑꯗꯩꯗ ꯃꯥꯁꯦ ꯃꯥꯒꯤ ꯑꯗꯨꯒꯤꯁꯤꯗ ꯃꯥꯒꯤ ꯄꯩꯁꯥꯁꯤ ꯂꯣꯏ ꯃꯥꯡꯉꯦꯕ ꯃꯥꯡꯉꯀꯥꯟꯁꯤꯗ ꯃꯥꯅ ꯍꯜꯂꯛꯑꯒ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯥꯁꯦ ꯂꯝꯕꯤꯗ ꯇꯨꯔꯦꯟ ꯑꯃ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯇꯨꯔꯦꯟ ꯑꯃ ꯎꯔꯦꯕ ꯇꯨꯔꯦꯟꯁꯤ ꯎꯕꯁꯤꯗ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯂꯦꯞꯁꯤꯗ ꯇꯧꯔꯒ ꯇꯨꯝꯕ ꯑꯗꯨꯒꯅꯦ ꯃꯥꯁꯤꯅꯅꯦ ꯃꯥꯏ ꯃꯃꯥꯟꯅꯕꯁꯦ ꯍꯧꯖꯤꯛꯀꯤ ꯇꯨꯔꯦꯟꯁꯤꯗꯅꯦ ꯃꯤꯅ ꯇꯨꯝꯃꯤꯉꯩꯗꯨꯗꯅꯦ ꯃꯥꯏ ꯃꯃꯥꯟꯅꯕꯁꯦ ꯃꯥꯅꯅꯦ ꯇꯨꯔꯦꯟꯗꯨꯗ ꯊꯥꯗꯔ ꯍꯥꯠꯇꯣꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯃꯃꯥꯟꯅꯕꯒꯤꯅꯦ ꯃꯔꯟꯗꯣ ꯂꯣꯏꯅ ꯂꯧꯔꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛꯁꯨ ꯇꯧꯏꯀꯣ ꯑꯩꯗꯤ ꯇꯨꯔꯦꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯇꯝꯁꯤꯗ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯁꯤꯒꯤ
ꯀꯩꯅꯣ ꯄꯣꯠ ꯂꯧꯗꯅ ꯑꯗꯒꯤ ꯁꯤ ꯇꯧꯋꯤꯅ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜꯗꯣ ꯑꯗꯨꯝ ꯄꯥꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯅꯦ ꯑꯁ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗꯅꯦ ꯀꯩꯅꯣ ꯂꯝꯕꯤꯒꯤꯗ ꯍꯜꯂꯛꯄꯗ ꯕꯦꯟꯗꯤꯠ ꯃꯌꯥꯝ ꯊꯦꯡꯅꯔꯀꯥꯟꯗꯅꯦ ꯃꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦꯅ ꯍꯥꯏꯖꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯗꯤ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥꯁꯦ ꯃꯩ ꯊꯥꯗꯣꯛꯆꯈ꯭ꯔꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯥꯒꯤ ꯐ꯭ꯌꯨꯅꯔꯦꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯄꯥꯞꯇꯨꯅ ꯃꯥꯁꯦ ꯚꯨꯠ ꯑꯣꯏꯔꯛꯄꯅꯦ ꯍꯥꯏꯕꯀꯣ ꯑꯗꯒꯤꯗꯤ ꯚꯨꯠ ꯑꯃ ꯔꯣꯗꯥꯀꯥꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯁꯨꯗ꯭ꯔ ꯑꯣꯏꯅ ꯄꯣꯛꯄ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯅꯅꯦ ꯔꯣꯗꯥꯀꯥꯁꯦ ꯃꯥꯁꯦ ꯆꯥꯟꯕꯤꯗꯅꯅꯦ ꯃꯥꯒꯤ ꯃꯄꯣꯛꯁꯤꯗꯅꯦ ꯈꯨꯟ 100ꯃꯨꯛꯁꯦ ꯃꯉꯣꯟꯗ ꯄꯤꯌꯦꯕ ꯅꯪꯅ ꯄꯥꯜꯂꯣꯏꯅ ꯑꯗꯨꯒ ꯔꯣꯗꯥꯀꯥꯁꯤꯒꯤꯅꯦ ꯃꯥꯒꯤ ꯕ꯭ꯔꯗꯔ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯃꯥꯅꯅꯦ ꯃꯔꯟ ꯃꯊꯨꯝꯁꯦ ꯀꯌꯥꯝꯅ ꯄꯥꯝꯒꯦꯗꯅꯦ ꯅꯤꯡꯊꯧꯁꯤꯅ ꯄꯤꯔꯛꯏꯁꯦ ꯈꯨꯟ 100ꯅꯤꯗꯅ ꯑꯗꯨꯏꯁꯨꯅꯦ ꯃꯥꯅ ꯃꯥꯒꯤ ꯕ꯭ꯔꯗꯔꯁꯤꯗꯅꯦ ꯀꯩꯝ ꯄꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯕ꯭ꯔꯗꯔꯁꯦ ꯁꯤꯁꯤꯗꯤ ꯂꯩꯇ ꯂꯥꯏꯔꯁꯤꯅ ꯃꯥꯏꯅ ꯋꯥꯅ ꯍꯤꯡꯉꯦꯕ ꯑꯗꯨꯒ ꯔꯣꯗꯥꯀꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅꯅꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯕ꯭ꯔꯗꯔꯁꯦ ꯍꯦꯜꯞ ꯇꯧꯋꯦꯕ ꯃꯃꯥ ꯃꯄꯥꯁꯤꯗꯤ ꯃꯆꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯔ ꯂꯩꯗꯅ ꯑꯗꯨꯒꯅꯦ ꯔꯣꯗꯥꯀꯥꯁꯤꯅꯅꯦ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯦꯜꯞ ꯇꯧꯕꯗꯣ ꯃꯥꯅ ꯄꯥꯝꯄꯣꯟꯇꯦꯀꯣ ꯑꯗꯩ ꯃꯃꯥ ꯃꯄꯥꯁꯦ ꯌꯥꯝ ꯆꯩꯕꯤꯔꯦꯕ ꯑꯗꯩ ꯆꯩꯕꯤꯕꯗꯒꯤ ꯍꯦꯟꯗꯅꯅꯦ ꯃꯥꯅꯅꯦ ꯃꯃꯥ ꯃꯄꯥꯁꯦ ꯑꯃꯨꯛꯅꯦ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯅꯦ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯦꯕ ꯃꯥꯅ ꯑꯁ ꯌꯥꯝ ꯖꯦꯂꯦꯁ ꯀꯥꯕ ꯃꯥꯒꯤ ꯕ꯭ꯔꯗꯔꯗꯨ ꯍꯦꯜꯞ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯩ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯁꯨ ꯀꯣꯛ ꯆꯥꯛꯂꯛꯇꯅ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯍꯨ ꯆꯥꯔꯒ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯖꯟꯁꯤꯗ ꯀꯃꯥꯏꯅ ꯂꯩꯈꯤꯗꯦꯕ ꯑꯗꯒꯤꯗꯤ ꯃꯥꯏ ꯃꯅꯥꯎꯄꯥ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯗꯔꯁꯦ ꯃꯅꯥꯎꯄꯥ ꯑꯣꯏꯔꯦꯀꯣ ꯌꯪꯒꯔ ꯕ꯭ꯔꯗꯔꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯃꯥꯏ ꯃꯌꯥꯝꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥꯛ ꯈꯨꯜꯂꯒꯁꯨꯅꯦ ꯃꯌꯥꯝꯗꯒꯤ ꯅꯤꯔꯒ ꯆꯥꯔꯦꯕ ꯑꯗꯩ ꯃꯥꯁꯨ ꯃꯥꯏ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯄꯥꯞꯇꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯚꯨꯠ ꯑꯣꯏꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯦ ꯂꯩꯗꯅꯁꯦ ꯑꯩꯈꯣꯏꯅꯁꯨ ꯎꯗ꯭ꯔꯦ ꯌꯥꯝ ꯏꯅꯥꯛ ꯈꯨꯜꯂꯀꯥꯟꯗ ꯃꯥꯒꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯄꯤꯅꯤꯡꯗꯕ ꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯄꯥꯞꯇꯨ ꯑꯗꯨꯒꯤꯗꯨꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯒꯤ ꯂꯦꯈꯀꯥ ꯍꯥꯏꯕ ꯚꯨꯠꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯤꯅ ꯃꯥꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕ꯭ꯔꯍꯃꯅ ꯑꯃ ꯑꯣꯏꯅ ꯃꯥꯁꯦ ꯑꯕꯟꯇꯤ ꯀꯧꯕ ꯈꯨꯟ ꯑꯃꯗ ꯂꯩꯕ ꯈꯨꯟ ꯍꯥꯏꯗꯤ ꯁꯤꯇꯤ ꯑꯃꯗ ꯑꯗꯨꯒ ꯃꯥꯁꯦ ꯅꯤꯡꯊꯧꯁꯤꯅꯅꯦ ꯃꯥꯁꯦ ꯕ꯭ꯔꯍꯃꯅ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯅꯤꯡꯊꯧꯔꯦꯟꯗꯨꯒꯤ ꯄ꯭ꯔꯤꯁ ꯑꯣꯏꯅ ꯂꯩꯌꯣꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦꯕ ꯑꯗꯨꯅꯅꯦ ꯇꯦꯝꯄꯜꯁꯤꯗꯗꯤ ꯃꯥꯏ ꯄꯦꯝꯃ ꯃꯤꯒꯤꯗꯤ ꯅꯤꯡꯊꯧꯒꯤꯅꯤꯅ ꯌꯦꯡꯉꯨꯅꯦ ꯂꯥꯏꯒ ꯑꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯁꯅꯥ ꯂꯨꯄꯥ ꯁꯤꯔꯒ ꯂꯩꯔꯤꯅꯤꯗꯅ ꯃꯥꯏ ꯗꯦꯇꯤ ꯃꯌꯥꯝꯗꯣ ꯑꯗꯨꯒꯅꯦ ꯂꯦꯈꯀꯥꯁꯤꯅꯅꯦ ꯃꯤ ꯂꯥꯏꯒꯤꯅꯦ ꯁꯅꯥ ꯃꯌꯥꯝꯗꯣ ꯎꯕꯁꯤꯗꯅꯦ ꯍꯦꯛꯇꯅꯦ ꯃꯥꯁꯦ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯑꯕ ꯑꯗꯨꯒꯅꯦ ꯃꯥꯅꯅꯦ ꯀꯩꯅꯣꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯁꯅꯥ ꯂꯨꯄꯥꯁꯤ ꯃꯣꯏꯒꯤ ꯂꯥꯏꯒꯤ ꯐꯤꯒꯔꯁꯤꯗꯩꯁꯤꯗ ꯅꯞꯄꯒ ꯁꯥꯕꯅꯤꯗꯅ ꯃꯥꯅꯅꯦ ꯁꯅꯥ ꯂꯨꯄꯥꯗꯨ ꯐꯛꯄꯗꯅꯦ ꯃꯥ ꯂꯥꯏꯁꯦ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯦꯕ ꯃꯥꯅꯗꯤ ꯍꯨꯔꯥꯜꯂꯤꯅꯤꯗꯅ ꯑꯗꯩꯗꯤ ꯅꯤꯡꯊꯧꯁꯤꯅꯅꯦ ꯃꯥꯁꯦ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯍꯥꯠꯇꯣꯛꯑꯒꯦꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯃꯥꯁꯦ ꯕ꯭ꯔꯍꯃꯅ ꯑꯣꯏꯔꯁꯨ ꯍꯥꯠꯂꯒꯦꯅ ꯑꯗꯩꯗꯤꯅꯦ ꯍꯧꯖꯤꯛꯀꯤꯅꯦ ꯕ꯭ꯔꯍꯃꯅꯁꯦ ꯀꯤꯃꯟꯒꯤꯗꯅ ꯃꯥꯁꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯤꯃꯟꯒꯤꯗꯅꯅꯦ ꯃꯥꯅꯅꯦ ꯅꯤꯡꯊꯧꯁꯤꯅ ꯍꯥꯠꯂꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤ ꯇꯥꯕꯗꯩ ꯃꯥꯅ ꯀꯤꯃꯟꯒꯤꯗꯅ ꯃꯥꯅ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯔꯦꯟꯒꯤ ꯃꯐꯝꯁꯤꯗ ꯆꯠꯂꯒꯅꯦ ꯅꯨꯡꯗꯥꯡꯗ ꯅꯤꯡꯊꯧꯁꯦ ꯍꯥꯠꯇꯣꯛꯑꯦꯕ ꯊꯥꯡꯅ ꯊꯤꯜꯂꯒ
ꯑꯗꯒꯤꯗꯤ ꯃꯥꯅꯅꯦ ꯊꯥꯡ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯒꯅꯦ ꯃꯥꯅꯅꯦ ꯂꯥꯏꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯐꯛꯇꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯃꯥꯅ ꯍꯨꯔꯥꯜꯂꯦ ꯍꯨꯔꯥꯜꯂꯀꯥꯟꯁꯤꯗ ꯃꯥꯁꯤ ꯆꯦꯜꯂꯛꯑꯦꯕ ꯆꯦꯜꯂꯛꯄꯁꯤꯗ ꯂꯝꯕꯤꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯥꯅ ꯎꯃꯪ ꯑꯃ ꯂꯥꯟꯕꯁꯤꯗꯗꯤ ꯀꯩ ꯑꯃꯅ ꯃꯥꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯁꯦ ꯄ꯭ꯔꯦꯇꯥ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯇꯥ ꯑꯣꯏꯔꯒ ꯃꯥ ꯉꯁꯥꯏ ꯚꯨꯠꯇꯣ ꯑꯣꯏꯔꯒ ꯃꯥ ꯑꯗꯥꯏꯗ ꯄꯥꯏꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨꯁꯤꯅ ꯉꯁꯥꯏꯒꯤ ꯚꯨꯠ ꯃꯉꯥꯁꯦ ꯁꯤꯁꯤ ꯃꯣꯏꯒꯤ ꯄꯥꯁꯇꯣ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯦꯕ ꯃꯣꯏꯅ ꯀꯃꯥꯏꯅ ꯚꯨꯠ ꯑꯣꯏꯈꯤꯕꯅꯣꯗꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯣꯏꯅ ꯈꯣꯏꯔꯝꯃꯀꯥꯟꯗꯨꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯚꯤꯃꯥꯅꯥꯁ ꯑꯩꯅ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯒꯥꯔꯤꯗꯣ ꯊꯥꯔꯛꯑꯒ ꯃꯣꯏꯁꯦ ꯕꯤꯁꯅꯨꯅ ꯉꯥꯛꯄꯤꯔꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯔꯨꯕ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯨꯠ ꯑꯣꯏꯅ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯃꯇꯝꯗꯣ ꯂꯣꯏꯔꯕ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯁꯤꯗꯦꯟ ꯊꯣꯛꯑꯒ ꯕꯤꯁꯅꯨꯅ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯒ ꯃꯥ ꯉꯥꯛꯄꯤꯔꯀꯥꯟꯗ ꯑꯃꯨꯛ ꯇꯧꯋꯤ ꯐꯣꯔꯑꯦꯚꯔ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯃ ꯇꯧꯔꯒ ꯅꯪ ꯑꯗꯨꯝ ꯚꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯄꯔꯃꯅꯦꯟꯠꯂꯤ ꯂꯩꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯔꯤ ꯄꯥꯕꯁꯦ ꯁꯤ ꯄꯥꯔꯒꯗꯤ ꯅꯪ ꯒ꯭ꯌꯥꯟꯗꯣ ꯂꯩꯔꯦꯗꯅ ꯒ꯭ꯌꯥꯟꯗꯣ ꯂꯩꯔꯗꯤ ꯁꯤ ꯄꯥꯞ ꯇꯧꯕꯁꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯇꯧꯗꯅꯕ ꯒ꯭ꯌꯥꯟꯗꯣ ꯀꯣꯛꯇ ꯆꯪꯉꯅꯤꯗꯅ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯄꯥꯔꯤꯕ ꯇꯥꯔꯤꯕꯁꯤꯡꯁꯤꯗꯤ ꯚꯨꯠ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯤꯗ ꯄꯟꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯇꯧꯔꯨꯔꯅꯨ ꯍꯥꯏꯕꯅꯤꯗ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯑꯥ ꯃꯣꯔꯦꯜꯅꯤ ꯑꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯑꯗꯨꯅ ꯃꯁꯤꯗ ꯁꯄꯤꯟꯗꯥꯁ ꯍꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯗꯨꯏꯁꯨ ꯁꯤ ꯌꯥꯝ ꯐꯩ ꯃꯤꯅꯗꯤ ꯄꯨꯔꯥꯅꯥꯁꯦ ꯀꯤꯕꯅꯤ ꯄꯥꯔꯨꯅꯣ ꯍꯥꯏ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯄꯥꯅꯤꯡꯕ ꯑꯗꯒꯤ ꯔꯥꯃ ꯁꯤꯇꯥꯒꯤ ꯋꯥꯔꯤ ꯂꯩꯔꯤ ꯑꯗꯒꯤ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤ ꯂꯩꯔꯤ ꯑꯗꯒꯤ ꯘꯣꯁꯀꯤ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯂꯥꯏꯐ ꯑꯩꯁꯤ ꯀꯩꯅꯣꯁꯦ ꯁꯤ ꯃꯥꯅ ꯇꯧꯔꯒ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯒꯤ ꯂꯩꯔꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯁꯜꯂꯦꯕ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨꯒꯤ ꯈꯣꯏꯔꯝꯕꯁꯦ ꯁꯤꯁꯦ ꯁꯤꯃ ꯋꯥꯠꯂꯤꯀꯣ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯅꯤꯔꯛ ꯀꯨꯝꯕꯗꯤ ꯋꯥꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯞ ꯇꯞꯅ ꯈꯪꯃꯤꯟꯅꯕꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯣ ꯈꯪꯗꯕꯅ ꯑꯈꯪ ꯑꯍꯩ ꯑꯃꯨꯛ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯤ जय श्री कृष्ण जय श्री कृष्ण सत्याना प्रभु नित्यानंदन अद्वैत गदाधर शिवासादि गौर भक्तवृंद हरे कृष्णा कृष्ण कृष्ण हरे 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 राम हरे राम 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 हरे हरे ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯁꯦ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ 151 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏꯅ ꯀꯃꯦꯟꯇ ꯏꯃꯥꯅ ꯄꯥꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯑꯦꯟꯀꯔꯦꯖ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ